ꯍꯧꯈꯤꯕ ꯄꯨꯡ 23ꯒꯤ ꯃꯅꯨꯡꯗ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯨꯛꯅꯨ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯕꯣꯝ ꯌꯥꯎꯅ ꯑꯐꯕ ꯃꯈꯜꯒꯤ ꯃꯦꯆꯤꯟ ꯒꯟ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ (BSFꯀꯤ) ꯍꯋꯜꯗꯥꯔ ꯑꯃ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯂꯦ ꯑꯃꯗꯤ ꯕꯣꯝ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯄꯣꯈꯥꯏꯗꯨꯅ ꯃꯩꯇꯩꯒꯤ ꯌꯨꯝ ꯀꯩ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯥꯞꯊꯣꯔꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯂꯕ BSF ꯄꯔꯁꯅꯦꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯣꯝꯗꯠꯇ ꯀꯧꯏ, ꯆꯍꯤ 95 ꯁꯨꯔꯦ, ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁꯇꯒꯤꯅꯤ꯫ ꯃꯥ 136 ꯕꯇꯥꯂꯤꯌꯟ (BSFꯀꯤ) B ꯀꯝꯄꯅꯤꯒꯤ ꯍꯦꯗ ꯀꯣꯟꯁꯇꯦꯕꯜꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8:35 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯗ ꯁꯨꯛꯅꯨ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯕꯪꯀꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯣꯝ ꯑꯃꯗꯤ ꯑꯐꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯞꯂꯛꯄꯗ ꯈꯪꯍꯧꯗꯅ ꯅꯣꯡꯃꯩ ꯃꯔꯨꯅ ꯑꯣꯏ ꯊꯪꯕ ꯂꯦꯡꯖꯨꯝꯗ ꯄꯥꯜꯂꯒ ꯐꯥꯎꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯒꯤ ꯁꯣꯛꯄꯅꯤ ꯍꯥꯏꯔꯦ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯕꯣꯝ ꯃꯆꯦꯠ ꯑꯃꯁꯨ ꯄꯥꯟꯐꯝ ꯂꯩꯔꯝꯃꯤ ꯍꯥꯏꯔꯦ꯫ BSFꯀꯤ ꯍꯋꯜꯗꯥꯔ ꯑꯃ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯣꯛꯂꯦ ꯇꯥꯕꯒ ꯀꯦꯁꯄꯔꯗ ꯃꯍꯥꯛꯄꯨ ꯂꯧꯊꯣꯛꯅꯕ BSFꯀꯤ ꯑꯇꯩ ꯇ꯭ꯔꯨꯞꯁꯤꯡꯅ ꯁꯨꯛꯅꯨ ꯃꯌꯥꯏ ꯂꯩꯀꯥꯏ ꯇꯝꯅ ꯆꯪꯁꯤꯟꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯀꯦꯁꯄꯔ ꯒꯥꯔꯤꯗ ꯅꯣꯡꯃꯩ ꯃꯔꯨ 2 ꯄꯥꯟꯈꯤ ꯍꯥꯏꯔꯦ꯫ ꯁꯣꯛꯂꯕ ꯄꯔꯁꯅꯦꯜ ꯑꯁꯤ ꯏꯝꯐꯥꯜꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯞꯂꯛꯂꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯑꯆꯝꯕ ꯅꯣꯡꯃꯩ ꯅꯠꯇꯦ, MMG (ꯃꯦꯗꯤꯌꯝ ꯃꯦꯆꯤꯟ ꯒꯟ) ꯍꯥꯏꯕ LMG (ꯂꯥꯏꯠ ꯃꯦꯆꯤꯟ ꯒꯟ)ꯗꯒꯤ ꯍꯦꯟꯅ ꯁꯥꯡꯅ ꯆꯠꯄ ꯑꯃꯁꯨꯡ ꯍꯦꯟꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯅꯣꯡꯃꯩꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯁꯣꯔꯁ ꯈꯔꯅ ꯅ꯭ꯌꯨꯇv ꯍꯥꯏꯔꯛꯂꯦ꯫ BSFꯀꯤ ꯍꯋꯜꯗꯥꯔ ꯁꯣꯝꯗꯠꯇꯗ ꯄꯥꯜꯂꯤꯕ ꯃꯔꯨ ꯑꯗꯨ ꯂꯩꯉꯣꯏꯅ ꯊꯟꯅ ꯍꯥꯜꯂꯕ ꯕꯣꯔꯥꯁꯤꯡꯅ ꯈꯜꯂꯒ ꯁꯦꯝꯕ ꯕꯪꯀꯔ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯕꯣꯔꯥ ꯐꯥꯎꯖꯤꯜꯂꯛꯂꯒ ꯃꯉꯣꯟꯗ ꯄꯥꯟꯕꯅꯤ ꯍꯥꯏꯔꯦ꯫ ꯑꯗꯨꯅꯗꯤ ꯃꯔꯨ ꯑꯗꯨ MMG ꯅꯣꯡꯃꯩ ꯑꯣꯏꯕ ꯇꯥꯕꯅꯤ꯫ MMGꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯄꯥꯏꯕ ꯉꯝꯕ ꯅꯠꯇꯦ, ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯄꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯁꯨꯛꯅꯨꯗ ꯃꯩꯇꯩ ꯈꯨꯟꯁꯤꯡꯗ MMG ꯁꯤꯖꯤꯟꯅꯔꯒ ꯀꯥꯞꯂꯛꯄꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯌꯥꯎꯔꯝꯕ ꯌꯥꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯅ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯁꯤꯅ ꯍꯥꯏꯔꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯁꯨꯡ CRPFꯀꯤ ꯇ꯭ꯔꯨꯞꯁꯤꯡꯁꯨ ꯂꯩ ꯍꯥꯏꯔꯦ꯫ ꯂꯣꯏꯅꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯕꯪꯀꯔꯔꯣꯝꯗꯒꯤ ꯀꯥꯞꯂꯛꯂꯤꯕ ꯃꯩꯇꯩꯒꯤ ꯌꯨꯝꯁꯤꯡꯗ ꯇꯥꯔꯛꯂꯒ ꯄꯣꯈꯥꯏꯔꯤꯕ ꯕꯣꯝꯁꯤꯡ ꯑꯗꯨꯁꯨ 51mm ꯃꯣꯔꯇꯥꯔ ꯑꯃꯁꯨꯡ 81mm ꯃꯣꯔꯇꯥꯔ ꯉꯥꯛꯇꯅꯤ ꯍꯥꯏꯔꯦ꯫ ꯕꯣꯝꯁꯤꯡ ꯑꯁꯤꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯄꯥꯏꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯂꯩ ꯍꯥꯏꯅ ꯁꯣꯔꯁ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯦ꯫ ꯑꯃꯔꯣꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯅꯥꯛ ꯅꯛꯄ ꯃꯩꯇꯩ ꯈꯨꯟꯁꯤꯡꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯍꯧꯗꯨꯅ 81mm ꯃꯣꯔꯇꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗ ꯌꯨꯝꯀꯩ ꯌꯥꯎꯅ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯄꯗꯤ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯨꯛꯅꯨꯗꯒꯤ ꯈꯨꯟꯖꯥ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯅꯨꯃꯤꯠ 6-4ꯅꯤ ꯆꯠꯊꯔꯛꯂꯤꯕ ꯀꯨꯀꯤꯒꯤ ꯂꯥꯟꯗꯥ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯥꯞꯊꯔꯛꯄ ꯕꯣꯝ 3-4 ꯌꯨꯝꯗ ꯇꯥꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯅꯣꯡꯃ ꯀꯪꯗꯅ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯄ ꯑꯁꯤꯅ ꯌꯨꯝꯗ ꯍꯟꯖꯤꯟꯗꯨꯅ ꯇꯨꯝꯕ ꯆꯥꯕ ꯉꯝꯗ꯭ꯔꯦ, ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯆꯠꯇꯨꯅ ꯂꯩꯔꯦ꯫ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯅ ꯁꯦꯠꯅ ꯈꯥꯏꯅꯔꯦ ꯍꯥꯏꯅꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯄꯥꯎꯗꯝꯈꯤ꯫ ꯉꯔꯥꯡꯒꯤ ꯄꯨꯡ 10:30 ꯇꯥꯕꯗ ꯑꯩꯒꯤ ꯌꯨꯝꯗ ꯀꯩꯅꯣꯒꯤ ꯗꯔꯐꯥꯏꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯕꯣꯝ ꯀꯥꯞꯄꯛꯄꯗ ꯑꯩꯒꯤ ꯌꯨꯝꯗ ꯌꯨꯝꯊꯛꯇ ꯇꯥꯁꯤꯜꯂꯦ꯫ ꯑꯁꯣꯛꯄꯟ ꯈꯔ ꯌꯥꯎꯔꯦ, ꯌꯨꯝ ꯃꯅꯨꯡꯁꯨ ꯈꯔ ꯁꯣꯛꯄ ꯌꯥꯎꯔꯦ꯫ ꯑꯗꯨꯅ ꯁꯨꯛꯅꯨꯒꯤ ꯂꯩꯔꯤꯕ ꯇꯨꯔꯦꯜꯋꯥꯡꯃꯗ ꯂꯩꯔꯤꯕ ꯗꯔꯐꯥꯏꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯁꯦ ꯈꯔ ꯇꯧꯊꯣꯛꯄꯤꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯀꯅꯥꯝꯇ ꯂꯩꯕ ꯉꯝꯗ꯭ꯔꯦ, ꯌꯨꯝꯗ ꯍꯟꯖꯤꯟꯅꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯃꯊꯣꯡ ꯃꯈꯥ ꯈꯪꯗꯅ ꯀꯣꯏꯆꯠ ꯆꯠꯅꯈ꯭ꯔꯦ꯫ ꯃꯥꯒꯤ ꯍꯤꯡꯅꯕ ꯂꯝꯕꯤꯗ ꯑꯉꯥꯡꯈꯩꯁꯨ ꯑꯩꯈꯣꯏꯁꯨ ꯅꯨꯄꯥꯅꯤꯅ ꯌꯨꯝꯗ ꯂꯩꯇ ꯌꯥꯗꯕꯅꯤꯅ ꯌꯨꯝꯗ ꯂꯩ, ꯑꯗꯨꯁꯨ ꯌꯨꯝꯗꯗꯤ ꯆꯪ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨ ꯉꯔꯥꯡꯒꯤ ꯄꯨꯡ 10:30 ꯇꯥꯕ ꯁ꯭ꯋꯥꯏꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇꯧꯔꯛꯄ ꯑꯦꯇꯦꯛꯅꯤ ꯎꯔꯤꯁꯤꯡꯁꯦ, ꯃꯣꯏꯅ ꯕꯣꯝ ꯊꯥꯗꯔꯤꯁꯤꯡꯁꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯗꯔꯐꯥꯏꯒꯤ ꯁ꯭ꯋꯥꯏꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯁꯦ ꯈꯔ ꯇꯧꯊꯣꯛꯄꯤꯗ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯁꯨꯛꯅꯨꯒꯤ ꯚꯣꯂꯨꯟꯇꯤꯌꯔ ꯃꯌꯥꯝ ꯇꯧꯔꯒ ꯑꯩꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯗ꯭ꯔꯦ, ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯨꯒꯨꯅꯨ ꯃꯅꯨꯡꯗ ꯊꯣꯛꯅꯔꯤꯕ ꯏꯔꯥꯡꯁꯤꯒꯤ ꯉꯁꯤ ꯅꯨꯃꯤꯠ 7-8ꯅꯤ ꯁꯨꯖꯤꯜꯂꯛꯑꯦ꯫ ꯃꯁꯤꯗ ꯑꯩꯒꯤ ꯌꯨꯝꯁꯤꯒꯤ ꯁꯤꯗ ꯅꯥꯀꯜ ꯑꯣꯏꯁꯤꯗ ꯕꯣꯝꯁꯦ ꯃꯣꯏ ꯀꯥꯞꯁꯤꯜꯂꯛꯏꯁꯦ ꯉꯔꯥꯡꯁꯤ ꯍꯦꯛ ꯍꯧꯕꯗꯒꯤ ꯀꯥꯞꯁꯤꯜꯂꯛꯄꯁꯤ ꯕꯣꯝ ꯌꯥꯝꯗ꯭ꯔꯕꯗ 5-6ꯇꯤ ꯇꯥꯔꯦ꯫ ꯑꯗꯨ ꯑꯩꯒꯤ ꯁꯤꯒꯤ ꯃꯤꯟ ꯃꯪꯒꯣꯟꯁꯤꯒꯤ ꯁꯤꯗ ꯑꯩꯈꯣꯏ ꯃꯣꯏꯒꯤ BSF ꯐꯣꯔꯁꯀꯤ ꯃꯣꯏ ꯃꯤ 3-4 ꯇꯨꯝꯃꯒ ꯂꯩꯖꯕꯅꯤ꯫ ꯑꯗꯨ ꯃꯣꯏ ꯄꯨꯡ 6 ꯇꯥꯔꯝꯗꯥꯏꯁꯤꯗ ꯃꯣꯏ ꯀꯃꯥꯟꯗꯔꯁꯤꯅ ꯃꯣꯏꯁꯦ ꯍꯧꯗꯣꯛꯄꯤꯔꯦ꯫ ꯍꯧꯗꯣꯛꯑꯒ ꯅꯣꯏ ꯅꯆꯤꯟꯅꯌꯥ ꯁꯦꯡꯉꯣ, ꯅꯣꯏ ꯊꯦꯡꯃꯜꯂꯦ ꯈꯣꯠꯃꯜꯂꯦ ꯍꯥꯏꯕꯗꯒꯤ ꯃꯣꯏꯁꯦ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯔꯛꯇꯨꯗ ꯑꯃꯁꯨ ꯇꯥꯁꯤꯜꯂꯦ꯫ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯂꯨꯕ ꯑꯃꯅ ꯃꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯇꯨꯝꯅꯤꯡꯗ꯭ꯔꯦ, ꯃꯐꯝꯁꯦ ꯍꯣꯡꯅꯤꯡꯉꯛꯑꯦ꯫ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯑꯩꯗꯤ ꯅꯍꯥꯟꯗꯒꯤ ꯍꯦꯛ ꯀꯥꯞꯅꯔꯛꯄ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯌꯨꯝꯗ ꯑꯗꯨꯝ ꯇꯨꯝꯖꯕꯅꯤ꯫ ꯑꯩꯁꯨ ꯌꯨꯝꯗ ꯇꯨꯝꯕ ꯉꯝꯗ꯭ರೆ꯫ ꯉꯔꯥꯡꯗꯒꯤ ꯉꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤꯁꯦ ꯑꯩꯁꯨ ꯑꯥꯗ ꯃꯌꯥꯝ ꯇꯤꯟꯐꯝꯗ ꯃꯥꯔꯀꯦꯠꯇ ꯆꯠꯂꯒ ꯑꯩꯁꯨ ꯑꯗꯨꯝ ꯀꯝꯕꯜ ꯑꯃꯒ ꯇꯧꯔꯒ ꯏꯪꯒꯦꯔꯥ ꯏꯪꯉꯣꯏꯔꯥ ꯇꯧꯔꯒ ꯑꯋꯥꯕꯁꯦ ꯈꯥꯡꯉꯒ ꯂꯩ꯫ ꯏꯇꯨ ꯏꯆꯥ ꯂꯣꯏꯅ ꯁꯦꯠꯅ ꯈꯥꯏꯅꯔꯦ꯫ ꯍꯧꯖꯤꯛ ꯌꯨꯝꯗ ꯅꯨꯄꯤ ꯑꯉꯥꯡ ꯀꯅꯥꯝ ꯂꯩꯕ ꯉꯝꯗꯦ꯫ ꯑꯩꯈꯣꯏ ꯁꯨꯒꯨꯅꯨ ꯈꯨꯡꯒꯪꯁꯤꯗ ꯅꯨꯄꯤ ꯑꯉꯥꯡ ꯀꯅꯥꯝ ꯂꯩꯅꯕ ꯉꯝꯗ꯭ꯔꯦ꯫ ꯌꯨꯝ ꯂꯣꯏ ꯁꯣ ꯂꯣꯟꯁꯤꯟꯅꯔꯒ ꯂꯩꯔꯕꯅꯤ꯫ ꯆꯥꯐꯝ ꯊꯛꯐꯝꯁꯨ ꯈꯪꯗ꯭ꯔꯦ꯫ ꯆꯥꯐꯝ ꯊꯛꯐꯝꯁꯤꯗꯤ ꯔꯤꯂꯤꯐ ꯆꯥꯖꯔꯦ꯫ ꯍꯧꯖꯤꯛ ꯃꯣꯏꯅ ꯀꯥꯞꯄꯤꯁꯦ ꯅꯨꯡꯗꯥꯡꯁꯤꯗ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ
मोइगी MMG की मोइ ट्रेसर राउंड सु कापकु उरे मसी आसाम राइफल न कापकपा ओइगतरी प्रकारी ओइदोर की फारदी ओइरे अदुगी मोइ 51 मोटर सु कापे मदुगी प्रूफती माकी कापखिबं माक तोपनिंगदो अखोइना जुम येंग 51 मोटर नि साना ताचेंग खंगरे अदु थोंखोंदा तागि मसिदी 81 मोटर की मा तारगा पोखाइबे माली यामद्रबदा माग मकम जगह से फिट मरी मुकुम लोई माकी ऑल राउंड माकी अकोइबे फिट मंगा तरुक तरेक की अकोइबे राउंड ऑन राउंडिंग जुलोन पोक दुवाना तौखारगा लाउन पोक तार लैरेबा